Hello viewers, welcome back to my channel. PK POTHAMINASI KHANGMINASI channel asina ngasi sutaram noksari amadi kokno nukurum jari ngarang dagi huna paring naina sandoktuna laiba koiki nangi yek karino haibagi tongan ba yek taret lairibasida manung saliba yumnak sagai singsi kari karino haibagi matang duni ain kudul tamjari bisi ngarang mangang yek kudul tamjakraba matungda ngasi amuk luwang yek ta karam ba yumnak sagai sing salibage habidu miyamdu kudul tamjage Lona Nangi channel, PK channel, POTHAMINASI KHANGMINASI miyam gidamakta kanaraba kayum khra dedumak collection tawjaraga kudol tamjage adumak miyeng tabiyo amade subscribe tawbiyo haibu wafam se thamjarakanda miyam da kudol tamjage ngasigi thamjariba topic ta nangi yek karino haibasigi anisuba episode ta thamjariba luwang yekta karam ba yumnak sage sing manung chanbage haibado kudol tamjage miyeng taminasi PK channel da subscribe tawbiyo please Miyeng tabiri ba kudimag po ahan mamagtada kamasur mangang ikot na kurumjari ngasi PK channel na ngarang dagi hong na paring na sandok to na laiba nangi yek karino haiba episode na sandok sari ba ekoi laiba tongan ba yumnak sagai sing asida kari yek no haibagi mapung fana khangan nabagi damakta miyamda paring na sandok sari ba ngarang episode 1 da mangang yeki oiba yumnak sagai sing kari leri haiba khangan khraba matungda ngasi asi luwang yekta leiba yumnak sagai sing kari no haibado miyamda kudol tamjage luwang yekta leriba yumnak sagai sing si ngarang dongna aina so ngasi star mark yauriba sing se mapung oina masi yek amadagi yek amada on khiba sing oibana maram oraga aina haijarak matamda adumak mahausa gum panjaroi haiba wafamji thamjage hariba sing asidi yek amadagi yek amada on khiba sing asidi si khaki oi patangkak so ai soidena ki miyam kudul tamjirakhigani hojik ngasigi nangi yek karino haibagi ani suba tangkak asida thamjariba ngasigi yek asi luwang yek haribi yek asida leriba yumnak sagai singdo miyam kudul tamjirake miyeng taminasi mapung oina ahanbada arambam asangwangbam athokpam abuzam arubam ingambam isom urep khinbam kambong mayum koijam koibam khoknam khunjamayum nganglom ngobam chingambam chingjabam tinbijam toibijam tomon taurem makhadan haijarake thamangsam thamangbam thangjam soram tharoibam thauteibam ngakpigani thauteijam thangjam khumuksam thiam thaunaujam thaudoijam nauroijam nambam ningsitpam ningak sikpam nongpokpam pungkraijam phampibam phampihanbam phamhin hanbam phairoijam mayengbam moibunglokpam maisnam maitram makhatana yangkampam yangkokpam yangambam yendrembam yorelbam loinana lairenjam lairoijam laisom lakpam sabam lairongjam lairongbam lokhambam lopam lungsambam luwangsambam loinana makhatana wakonthem wanglempam wahengbam salam sambandram sangkakpam sembangjam sobam sala
salam haurongbam loinana lusilakpada haukham ngakpigani haikam hijam hinau sabam hikam haikham haithem hariba yumnaksing asi luwang yekta leiba yumnaksing ni habasi miyamna khangbiro miyamna yamna toina ingonda hangbirakpa sigi yumnaksi kari yekno sigi yumnaksi kari yekno haibina sing masing adu khajitang masidagi masi sing yengbirakanda nangi yek kari no haibagi takak sing yengbirakanda miyamna hena khangbana khajitang khudong chagadra khanjaduna miyamda khudol tamjabani haiba wafamsi thamjage wafam kharisiga loinana ngasigi damaktadi oinadi luwang yekki oina thamjaba episode asi matang asai loisinjarage